online Manipuri YouTube channel asibu yengbiriba mayam pumnamukpu amukka hanna taramna oksari ngasidi yamna nungaitaba wari amakhaktang lijage madudi aina class 8 karakpagi matamni nongma school chalamdaigi pukrida irubada aina kongda ising changki nongmanini de karisu tawramde matam khara leiraga aina kong tabu balai sum tasilaktabadagi doctor da yengobada karisu tawrai guli charaga phani haina hidak yamna kuina charami adudagi tabagi chang हानादगी वालकपदगी अइना क्लास 9 करकपद कोलकाता दा लेंग बचतली अदुदा डॉक्टर ना ngalingैदा लाकमदी ऑपरेशन तौथोआगा फरमगदबनी गुली चाबदुना सोयहनबनी हौजिक्ति ऑपरेशन तौबसु यारोय अदुना आर्टिफिशियल रिंग अमा हापसे अदुगा नोंगमा नोंगमगी ताबगी चांग हेंगलकनी फरकनी मसिसु हिदाक कुंबनी गुली सुम चारदी नसा फलक ओय हाइबदगी आर्टिफिशियल रिंग दो लेरगा हापी युमदा थोलकपददी अदु हापदा कोक ngawba chikpa tawbadagi haptre rimsta muk yenglubada nasaga chanade hapkanuna haptre adagi ngasi phok tabagi changwatna leirege leirik tambada su yum yamna akaiba pi mina su nuksibide tinnaningde nokna bibang haktani ai hojikte 12 thakre boarding da leirege aiga leminaba mina wangang bada laukhatlaga usitna wayam na ngangbi adubu aina taru dabaini khanduna ai kaim tawba ngamde itomta kapsaba khaktani moina wa ama haibada aina ona taina taru dana soina khumlurabasu mayam sanglaga noksan phi matamduda aina mittagi pi taba khangaude itomta tumin kapki aisibu faraklaroidra imangtin bangamlaroidra khallaga ai imanabi leite imanaba ahum maridi lei moina aigi lerik tambada yamna mateng pangbi aina tahudaba yauraga su moina adum haibirage ai tadraga su tadana hingkini asa amaga loinana aigi na kongsu ima puknungi nattabanina farakani khanbagi wakhanda thajaba thamli dadana su layengkini kaidau wagi pharoidoino haina hai imana su icha tumbi farakani nukningba nuknasanu nangi tawpham thokpa taw miga managanu haina tattana haibi ai hojikti 12 exam result out tawba ngaiduna yumda sum lei adubu aina tadre haibagi namada aibu ngahek leitana nokna biba karem na biba asi aina mittagi pitana kaplibase nungaijade ningamde video si yang bibagi damakta mayam pungnamakpu amuka hanna thakachari anoba update amadi nungsiriba wari kyagi damakta nuksibiduna channel subscribe to biramu. Thank you so much.